Wakalon manaba apunba wama kanglipaki ahumlak suba mapokuman thorom pangthokrai apunbagi midyeng sagat minaba puna satminaba mathau tai haina Rajya Sabha gi MP Ningthau Leisemba Sana Zawbana phongdokrai ngasi Major Khulda leiba Manipur Press Club ki Loktak Hall da pangthokpa wama gi mapokuman thorom maduda Rajya Sabha gi MP loinen Manipur gi Ningthau Leisemba Sana Zawba wama gi President Moirangthem Naukhamba Maitai Herikon gi President Y Surjit Kumar Khuman amadi All Manipur Recognized Private School Welfare Association gi President Laisram Joy Khumana maruiba mithonian chingwede saruk yake tharomga mari lenena MP Ningthau Leisemba Sana Zawbana hai Manipur khunaida ngasi missing hantarakpagi khudam ama uribasi afaba nate missing hengana bahona bagi tangai fadaba leirei lamdam masigi puari ningthina khangba ngasi amadi tungda matau karamna aikoi hingadage haina khantabagi matam oire haiki Manipurda apunbagi midyeng ama sagat minaduna punna satmina bagi tangai fadaba sulai apunbagi midyengda amadi punna satmina raba matamda khunai asi mangjil thaba ngamgani MP Sana Zawba Leisembana makha taraduna maribak maramdam masak muna khangba nungsijaba kathokpa ngamba mirol ama sembagi tangai fadaba lei haiki Sanjal iba la sesu koi masel amaga misa sesu thonaba amana tawda amane sintha daba amana tawga amane sintha ba sigo maya mama koi tenari base koi apun bagi vision lekti aduna vision leitaba community aduna vision leitaba du mion madu kaidawada magi punsiduda adu magi purutugi chaliba phokchatuda madu kaidawada magi kuli kai hani mari papo mi gidi loina makse ekoi vision nama thamaga sahi kya samna plan tauga ekoi sathar pathara baten made singdi kadawi isa gidi vision nam lai adu apun bagi ba ai khoi ba koi sahi manga di to kan haye makse ekoi mitei nyam kai to sige hai se vision lai aduna vision se lai ka banna amana tawda amaga o phawladre amana tawda amana khangdadna o wakal ta hogda begi mado yeta ba adu conflict adu contradiction mayam ma to lai se vision ma to ude ai gi masing handare ba se ko kama da masing hingaran mi masing si amaru ni ko handara ga de ko mado para unga leti yadi ma kai ko gi masing se yang khan na ko hono ba tai adu masing ya kapasi mu khanya ra kani mising ya khala ka mado ko gi cha ma to ga chu ya mo po ga di se mangam di sa pa ngam di ha gi po su pla tam ni adu bu mang ta ta ni di mising se ko ya khala ka di su ya ro adu la su ya ro tha ba ma ko to ba ta ba adu madu da thengna ga to ri ba awa ba ma to kar ma to madu ko na sort out to sige madu ko solution kar ma ko thi sige hai bu to sai pulna ta tu da ko tholo ka